wahang amakak hangjage karigumada domna mayum phawmuli jadaba lami surukta yarekpa chakni phiniba misak ama thengnaba matamda adomna ngamjaba mateng kharatang orabasu pangbirambra natraga molaba mokhoigi mapimaro mokhong makhutule yengaga adom nakalla theidoga chatbibra aikhoy amata wakhal manadabana aikhoina tola taraba misama uba matamda aigi thamoida phawri bithilasesu kenai kenara bithilasna aikhoina mokhoibu loina bagi mogondasu kenali kanagumba kharana mokhoisi uba matamda ngamjaba mateng khara pangamdragadi thokam thoktuna chatpa ngamde khara amana uno nosnada thai thai duna chale mokhoisi manam namthiram dong manbadagi manaton menduna chatpa phaw yauribani ngasigi wari sisu taibong sita sing sing thokiwa yamnamak tamjaningai oipa wari mukangne Prithvi pumbana nipasibu masak khanglagaso aikhoigi ngasigi warisi ki protagonist oidoribu nupisna nipasi kananu karino sungang khangjada achapat machet amakak piduna manayam chamba mateng amakak pangjaramki nipas daida numit ninigi matungdadi maming chalaba yuki paukche amada afaba thabak tongningbagi not ka handuna mihan mipun furan chinthina thalaba ngasigi taibangstagi phattawdi chamthokpuda yam chawna mateng oinagadaba warisi mayamda khutol tawjari Friends taki Kerin haribinu pisi magi imung manungga punna Amerika gi New York ta lamtu yengba koiba laki maphamas tamungtang lakpa haibasi masi Kerin gi matam kuina dagi khanjarakpa magi banglani maramsna magi di mana New York ta leringi matam khrasi magi di kaungam laroida wa matam ama soidana oidorabane masano oidorabane adubu masano oidorabstaida yam special oiba thoto amuk stokslaktuna kari thoto no aikoi khangminarasi aikoina hosiki matamsda chari bichinjak thagli bising holi bunung sasor kudimok da fatraba hugi masam oiba duma chemical sing yawba maramna aikoi gi haksangsta makhalam hekta gi leina narakpa yabagi oithokpasi changwang tumtalai maramsna akhanaba dietary supplement sinavasi asi yamroi akhanaba supplement harvesta tasengna kanaba phangdagi mayamni yam pamnamni thajana sina khlaiba 100% natural oiba dugumba food supplement manga khakhamin hausi Number 1, ionic minerals. Ionic minerals na aikhoigi haksangda yam kuptana cellular level mathau tawduna sontharamba cells sing nongna sakti pisinduna mathau mangam sangat halli. Mineral amana ionic oiraglibase positive natraga negative charge proklaba kandani. Makhoisni masana pamjana isinga taisana jabana irai line haksang sinthungna magi kanabasi yoslan mangami. Yai lifestyle ge ionic minerals na bana singli nauri sontha fagat halli. Saru mani tongsagi mapanggal kan khat halli. Baby control tawba mangba yekhatpa nungsang phalli. Cholesterol changwangba nemthan bra chawna tengba. Number 2, woman care. Masi Nabana nupi singi inungsit sengdaba thagi khongchat changnai-daba phingau chatpa madi womdagi thorakanba anabasingdagi kanba madi phagathanbra chawna kanhalle ahum subda leijare perfect plus masi sinabana immune system kankanhalle arumlai ho kangkho khuba liver madi kini sokpadagi ngakthokpa madi phagathanba ngami. Number 4, active brain masi sinabana depression labor stress labor memory sonba karigumba mada pungning jangsin bangamaktabdagi phagathalakpa ngami chawna kanhalle aroibda leijare perfect law masi sinabana kuchu kumain sengdaba kuchu pandaba jahiga chana da unsa khuisilakpa uring mahing harib sing ngang thokpa kanbada chawna kanhalle pambi bising screen da tholiba number hektada hojima call tawsinbia nil khona langliba sardu gi chidai mada Kerin magi mapuroiba madi magi machanipa lamtu yengaga sum chalamdagi pizza sa khisi dan makhoi anakpada leiba cafe amada changminari pizza du yam haurame amadi makhoi gi mutsu aduki matik nungairame adubu nungai khraba mikupstaida kanagumba magi thamoi sukngai oiba matoma urubdagi Kerin magi nungairama muttu mathangka khangon olhanki Makhoina leriba cafe dugi mamang oirab khiliba aremkha lukhak mungkhak hapnaba khiliba patra dudagi ahal oirabni pamana chaba yaba pot yauribra makut humjanduna koi thithiri akoibaduda mi phane amamsu sale adubu kanamtana maraibak thiraba haluna tawribaduda nachungnaramde kanamtana hanna phawlek thoktuni yengnaramde nipaduna karino aremkha achapodam lokhatuna chaba horakpadagi Kerin manangta phamliba magi mapuroiba madi machani pada seni maini wam ta hanam da Kerin asengba pizza machet ama paikhalaga lokhalaga barbar pen thori aduka ta hata pizza box to halda piri kari oibirabunu sibo timang maiga alduna hangli pizza ne kitang dingle warobinu ko mathamoi penjaba minok amag loinana
ahalduna khumlei adombo hanna na thagachari adomgi thawjal asigidama isona dum sakhang midna dogloi chena thajai madam chupudi sona dum thawjal bi boisano lambi sorukta thingnaba mayum lesidaba chani fini bisingda magi angama mating khastan pangjaba haibasi masi kerina toina tawjaba thabakni maramsna mana ngasi pizza maset ama pizza duna aram kharang ba kohli misadasu mausa mana toina mating pang ki cham chamba Chakniba mi amoy khalubane maramsna kerende nipas ki maramda pungkaw kaw thokhrabane adu what is this aloidri horpta ngai ni haibi hai Numit Ninigi matung kerin namadi magi mu makhoina leri hotel logi manak nak pada laiba apik pa cafe ma chamada breakfast sari talaksda makhoi ki hotel logi staff ama makhota paw chema pairaga makhoi tamna hobi chalagli naksilaglavada nipadru pawse do kerin da khusinaraga hari aying bi medam a pawse si an blamai da phongli wasi masi medam gi pawne sida medam gi photos yaurne sida lere warul do padringai photo do ubong da kerin changang na khumle sidi kamdong na kanana namhori photo no adogo photo si pawse sta phongali bisna kamdong no ai phab am ta ngam jatre hotel staff tuna nokphetau na khumle madam adonga loinana photos da yauri bani pasi hana masa khangbidabra khangjade ekhodi mafamsta numit kharan deg lakjabane adogi pagum maduda aina ingam jaba chama mateng amatang pangjaram badani aina mabu khanglubati na jade hotel staff to gi machendagi kerin mateng panglam khiba lukhak chawani padugi maramda makoi numit ko ma phau sungan khanjluda yam angakpa yam sumthumarang hon bawa phamama makoina tare madude kerin marai bak thirwal ni khana tingbang loriba dustbin ni ka chapat khulga sarama misakado malemsna thudin on sakhanglaba golden globe awards ng mamana mathung kya phangkhra du hollywood star Richard Gere ramki hollywood star mana mataw karam lukhak sarami bano wahang si mayam ge wakhalda soidan nakbirongane pakum siam sami numitu resort magi anowa film man namlinge manungne film du dama mayum lejadaba dumba Chakniba masab gisanne adu kerin namadu film namle bani sungang khangzada chanthorap na tengbang lomkhibane magi mamitadi marai bak thirwa halama phattawli charisne nupi ama chansulakuna pijama chadama pislakne haibadadi script yaudabana resort mi kubamani changang nakhi anga ku phauki adu puksil saur wi friends ni moladuna madu film namle bani khangdabdagi lana lawduna tengbang lomkhibane haibasi resort yam thuna gyan lakhi oiriba madu resort ma film namham dari emotional loiki malems da kaya da thawjal haira ba misu leiri bano hai waklons da masap mutmat kibani kerin namadi magi thawjal hai bagi wari sei tongan ba pawse amni se phongsinga su mari phungna rakhi resort na de mayam na tana khiba friends ni mul kerin ni america da gi thag ohi ma ba yimdi kubak charom rak da halakpaga friends tv channel ki amna ma bu interview log da bagi yaw tokrap log da bagi khawsha da ngai na ram khiba thawjal jan ba thaba phana pikla su lem na di mangde